Online Manipuri numidangi pau mi ing tabiriba pumnamak pu Khutlai Safam khurumjari ahanbada maroiba pau. Kuki Singi Khutlai Safam Khangle Ngamkre India amasung yumthangnariba Myanmar ga tainaba ngamkhaigi mafamsingda Manipurda landanabagidamak bom yauna makhal kyagi Khutlai Safam thamduna Leire haiba intelligence singi report amana haidi ikuidana Kuki narco terrorist singni chingnaba singna Imphal West ki kautrukta maitei taba khulak singda drone bombing system amadi atai apaba makhal ki khulai sing sizinaduna misi mina thon khiba amadi Bishnupur district ki Moirangda rocket sizinaduna ahlama hatkibagi thawdo adu state amadi central lengakna national security threat piba manba thawdok singni haina lawbaga loinana thawdo adugi matangda India government gi military intelligence singna kupna thijinba hokre hari source asina high intelligence asigi input sing asigi matung inna Manipur amasung Myanmar ga tainaba border paringda Linkhatliba Khutlai Safam khangdokpa ngamle hariba mafam sing asidagi Manipur da chathariba attack sing asigi base oiramgani haina military singna thajanari aduga hariba Khutlai sariba sing asigi marakta achauba Khutlai saba factory amagum thamba yauri haidi hiram asigi matangda Manipur lengakna thodok sing adu kupna thiganabagi dama committee amasu semkhiba laikre adubu committee asina thodok adu thijilingai cherak asida Kuki militant singna amuk no hongna na chap manaba attack sing Maitai taba khul singda chatharakpa maramna Manipur gi miyam maroina tampakta khundariba maitai singna state amadi central lengakta matam chana attack chatharakhiba Kuki militant singda action lokhatana leibagi damak makhal makha kaya gi protest singa mak chathaduna lakli makha tarakpa update asdi editorial column of Kangla Pau dagi lokhatjarake lengak londa tangna thokpa ama oina CM na governor da memorandum piba Central government na sponsor tauba illegal migrant Kuki jo narco terrorist singna Manipur ja chathariba war crimes na maram oiraga state asi lengak leitabaga pangkhangnare Central government na wato asigi warishin puraknabagi mahot state lengak pu makhong makut punsinduna thambadagi wato asigi warishin purakpa ngamdabani Central government na proxy war chathari haibigi wafam layakliba asi mayek larba khudamdi Myanmar based Kuki Khutlai paiba lalhauba singna nongmai sungka kapnadana suspension of operation su chathaduna state asigi tongan mafam singda makhoigi designated camp sing hangduna ngak senduna thamliba lalhauba singa sugi ground rule thugaiduna landa haliba asini Thawng asigi mayokta state cabinet amadi assembly da su handoknabagi waref lauduna central government da khangan khiba leirabasu ngasi fawba thapakta onthokta landargliba singbu mathau sangduna thamliba asina lan asi proxy war ni haibadu hena mayek senglagli Illegal migrant Kuki terrorist singna Manipur gi apun basaktam thugairaga Kuki singi tongan balaibak semnaba war crime chathaba haurakhiba asi mamang chahi 2023 gi May 3 dagi haurakhiba tha tara taruk mapung phajalakle mitegi yum amadi laisang sing paktakna na mai thaba amadi miyoi kya gi punsi hingthat thattuna khangu thakta pikhamna hanba amadi faraga manghan khibagi mikap mirau khona nilli basi India government gi luching basing na ta sin nadaba amadi khangna khangsin usinadana leiri terrorist singna yung kai mai thadok pi khraba miyoi lising humfu hena relief camp sing da changjafam lauduna leiriba asigi warashin puraknaba hotnari hairba su thabak to onthokpa taudana manung lenba mongi politics thanaduna leiringai gi cherakta terrorist singna drone dagi thangna bomb thadaduna mi hatpa amadi miyoi kya amana aso apan nangan khibagi ikan kanadaba rocket launcher misalna chingba singi attack sing chatharakpada India government na Karisu na chungdaba haibasi political conspiracy gi oibra proxy war chathabani haibada haimanba thoklaroi foreign aggressor gi ngliba Manipur lenga ki chief minister dagi unified command lauthotuna landarakhiba sing free thaduna thambadagi lenga asi mapu pandabaga pangkhakna haliba asigi nungi maram karigino haibasini Manipur gi hojik oriba mihat mipun maheulang pok mikap mirau khon asida mamingtagi oiba karisu tawba ngamdaba lenga oheliba asida ruling gi CM yauna MLA minister singi mathakta pendraba miyamna chai thangba yauna fam phawpo thadokna ba demand tawrakhibadagi CM na ruling gi MLA singi oiba mifam pangthoktuna warep kaya lauduna governor da memorandum pisinduna demand tawbagi thawng chatharakhiba asi khangba ngamdabagi pankhai lalakpagi khudamni state asigi chief minister na luchingba ruling gi MLA singa state ki governor da
ꯑꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯋꯥꯀꯠꯄꯒꯤ ꯊꯧꯗꯣꯛ ꯆꯠꯊꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯄꯨꯋꯥꯔꯤꯗ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯂꯧꯏ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯁꯤꯑꯦꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ 9ꯗ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯁꯤꯑꯦꯝꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯊꯧꯅꯥ ꯐꯕꯒꯤ ꯈꯣꯡꯊꯥꯡꯅꯤ꯫ ꯁꯤꯑꯦꯝꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟꯗ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯦꯝꯑꯦꯜꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯄꯥꯛꯇꯛꯅꯅ ꯔꯤꯖꯥꯏꯟ ꯇꯧꯗꯨꯅ ꯔꯥꯟꯗꯥꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯥꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯈꯤꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯐꯝ ꯊꯣꯛꯏ꯫